अहानबा मक्तदा सलाई स्टोरी चैनल की महूत सिंजदुना कैरोलिना खाइदेमना मयामु तरामना उक्चबगा लोइनना इकोकनोना खुरुमजरी ngasisu mahusagumna nungairaba phunga wari ama miyamgidamakta puduna lakchari wari asigi mamingna Mapa pundaba akanba machil manao wari asibu ibirakbana Cheng Meetei hauzik wari asi hauzaraklagai mayam punna taminarasi machil manao akanba tongthang amadi achau mui ani asi mapa pundrabasu mamade makhaktani Chahi kungi mamangda thokiba thodok amada mama leima se tampaki ningo loizarabasu mama mapagi mayokta leiduna chinggi pakhang khoinauga yam nungsinana luhongki aduga chahi olakpada tongthangbu machanupa oina phangjaki adubu laibak thibadi tongthangna chahi ama pharakpa matamda yumlonaba leibaki phattaba lanmi kharana ahinga mada tumina changlaklaga ikhang khanghodana landaraktuna tongthanggi chinggi khul adubu Mai thaduna leiram bakhulgi miyoi kaya hat bahaurakpadagi leimaga mapuroiba khoinau amadi machanupa tongthang numidang ahing aduda mathong maram khangdana kainaki numit aduda ahing aduda thokiba thodok adugi matung leima magi mapuroiba khoinau amadi machanupa tongthanga unakhidabadagi leima tampakta mama mapagi manakta mukhalaki leima na mapamda mathwai wana numit khudingi kaptuna leiba matawaduda mamaga mapaga sagaigi mane matomcha singana namdana themnauduna leima masana yada tampaki pakhang lukhoiga amuk luhongki aduga chahi olakpada machanupa achaw amuk phangjakhibani asunna tawduna chahi kungi matung nongma leimagi machanupa achawdu chingda mamanaba kharaga sadan bachatpada chingda mama leimagi macha ahanba oina phangjakhiba tongthanga Athouba thengnarami adusu moi anigi lirungtena palaba saji amagi maramdagi Athouna saji asi aigi lirungtena palmarina saji asi aigini nate saji asi aigi lirungtena hana panpanina aigini kariyaba nangi lirungtena hana panbanedi saji asina sidringaida hairumbro nangonda nangontasu haibiramra tudi miyo thokno sikhijada musigi chingmi ase Iya, ay gicing dalaglaga, ay ngunta mi otak no usit kidreda. Ay gicing dalaglaga gan. Hey, cinga sibu, noy napana thalam bacingla rehe. Mane, nang kritaw gab no. Aduga, ngasi ay banumida sidaki, rashi yaw daba tampaki mi pataba mata, cingda karak pasu yaroy. Noy kumpa, nataba, mabuk papa, tampaki mi di kriso kay balayte. Atay di, cingdolдаги tampak tamna kaukthagdabani khango sakta hasiga ngangja sari siga ai adudi noi chingmi nangumba phattaba mi singsu tampak to kumtharak yar he kumtharak laba chingthak yongna ba langkhatlaga kaukthagdabani khango achaugi mamanaba singaduna marubacho masigi athibu nupa siga onsinnaraga matamangna nabani adusharu Mama ishta khupag na amuk anirak tharamlaga saji ase pudunu yumda kumkhrasi aduna phadari ramarupse nangbu aina phajana haringai sida saji ase engonda pige haibra natraga achawgi khutta chai khara charaga saji adu engonda pirake haibra tawthangai si kanano haipa tampaki apangpami noina khangtaba malene Atu oragana tongthang kanano haibadu khangan padaredana Mingda siga tongthang kaina Parene adudi nang ai kanana ngamnage haibadu yingnaba taredana la yena se angam patuna saji asigi mapu oina se achaugi mamanaba singaduna ai koidi kara labna phamlaga phunabasi yengsi he nupamana Ado marupse jingmi nupa sigi masamu khuphajiga hairagadi irai laina ikhoigi marupa chawna phuba ngamgadaba mandeda amanamu hera mangondagi hena masamu phaba wang chawruba mi kaya aikhoigi marupa chawgi mamangda mikup ama phawba lepa ngampo nateda hoi adubudi achummani aikhoigi marupa chawgi mapangal sidi nongsha labagumani hish
ꯑꯗꯨꯕꯨ ꯑꯃꯗꯤ ꯌꯦꯡꯉꯨꯅꯦ ꯆꯤꯡꯃꯤ ꯑꯁꯤꯃꯁꯨ ꯌꯥꯝ ꯀꯜꯂꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯆꯧꯁꯦ ꯆꯤꯡꯃꯤꯁꯤꯅ ꯄꯥꯏꯔꯒ ꯂꯪꯈ꯭ꯔꯦꯅꯦ ꯑꯇꯩꯗꯨꯅ ꯍꯣꯏꯅꯦ ꯑꯗꯣ ꯑꯆꯧꯅ ꯑꯃꯨꯛ ꯆꯤꯡꯃꯤ ꯑꯁꯦ ꯆꯞꯄꯒ ꯂꯪꯈ꯭ꯔꯦꯅꯦ ꯏꯁ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯃꯄꯥꯡꯒꯟ ꯀꯟꯕ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯑꯆꯧꯒ ꯆꯤꯡꯃꯤꯒꯁꯦ ꯎꯖꯥꯎ ꯑꯃꯃꯝ ꯐꯨꯛꯇꯨꯅ ꯊꯣꯝꯗꯠꯅꯈ꯭ꯔꯦꯅꯦ ꯍꯥꯏ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯀꯟꯕ ꯑꯅꯤꯃꯛ ꯁꯖꯤ ꯃꯆꯥꯁꯤꯒꯤꯗꯃꯛꯇ ꯁꯤꯟꯅꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯈꯥꯝꯁꯤꯒꯦ ꯃꯣꯏ ꯑꯅꯤ ꯐꯨꯅꯕꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯂꯝꯄꯥꯛꯀꯨꯝꯅ ꯄꯨꯡꯀꯣꯛ ꯀꯣꯛꯂꯅꯤ ꯁꯖꯤ ꯑꯁꯤꯕꯁꯤꯁꯨ ꯃꯣꯏ ꯑꯅꯤ ꯐꯨꯅꯕꯗ ꯆꯥꯕ ꯐꯪꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯖꯤ ꯑꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯁꯤ ꯂꯥꯎ ꯑꯆꯧꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯖꯤ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯇꯣꯡꯊꯥꯡꯅ ꯆꯣꯡꯁꯤꯟꯗꯨꯅ ꯁꯖꯤ ꯑꯗꯨ ꯃꯣꯏꯗꯒꯤ ꯃꯨꯜꯂꯝꯃꯤ ꯑꯗꯨꯗ ꯑꯆꯧꯁꯨ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯇꯣꯡꯊꯥꯡꯗꯒꯤ ꯁꯖꯤ ꯑꯗꯨ ꯃꯨꯜꯂꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯁꯖꯤ ꯑꯗꯨ ꯆꯤꯡꯗꯨꯅ ꯃꯨꯟꯅꯕ ꯑꯗꯨꯗ ꯁꯖꯤ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯠꯇꯨꯅ ꯑꯆꯧꯒ ꯇꯣꯡꯊꯥꯡꯒꯗꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯥꯏꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯆꯧꯒ ꯇꯣꯡꯊꯥꯡꯒꯗꯨ ꯁꯖꯤ ꯇꯪꯈꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛꯁꯨ ꯌꯦꯡꯅꯔꯝꯃꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯆꯧꯅ ꯃꯄꯨ ꯃꯥꯅ ꯁꯖꯤ ꯑꯁꯤ ꯏꯕꯥꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯇꯝꯅꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯐꯨꯅꯗꯨꯅ ꯍꯛꯆꯥꯡ ꯋꯥꯍꯟꯅꯕꯒꯤ ꯃꯍꯨꯠꯇ ꯁꯖꯤ ꯑꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯁꯤ ꯌꯥꯕ꯭ꯔꯣ ꯇꯣꯡꯊꯥꯡꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯥꯏ ꯑꯩꯅ ꯐꯨꯅꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏꯕ꯭ꯔꯥ ꯍꯛꯆꯥꯡ ꯋꯥꯕ ꯌꯥꯕ ꯋꯥꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯨ ꯏꯁ ꯅꯪꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯧꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯃꯔꯨꯞ ꯑꯆꯧ ꯌꯥꯔꯦꯅꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏꯁꯦ ꯐꯪꯅꯔꯕꯗꯤ ꯌꯥꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ ꯑꯗꯨꯒ ꯁꯖꯤ ꯑꯁꯤꯁꯨ ꯅꯣꯏ ꯑꯅꯤꯒꯤ ꯂꯤꯔꯨꯡ ꯇꯦꯟꯅ ꯄꯥꯟꯕꯅꯤꯅ ꯇꯪꯈꯥꯏ ꯌꯦꯟꯅꯐꯝ ꯊꯣꯛꯏ ꯇꯣꯡꯊꯥꯡꯅ ꯑꯗꯨ ꯅꯣꯏꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯕ꯭ꯔꯥ ꯍꯥ ꯑꯩꯈꯣꯏ ꯑꯅꯤ ꯐꯨꯅꯍꯜꯂꯒ ꯅꯣꯏꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯅꯣꯏ ꯍꯥꯟꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯔꯨꯞ ꯑꯆꯧ ꯑꯩꯈꯣꯏꯕꯨ ꯐꯨꯗꯧꯔꯦ ꯑꯝꯇ ꯀꯟꯕꯤꯌꯨ ꯀꯔꯤꯒꯤ ꯀꯟꯕꯤꯕ ꯃꯤꯅ ꯐꯨꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯐꯨꯔꯛꯀꯅꯤ ꯑꯗꯨ ꯌꯥꯔꯦ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯔꯁꯤ ꯅꯪꯒ ꯐꯨꯅꯔꯤꯉꯩꯗ ꯑꯩꯒꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯒꯤ ꯈꯟꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯅꯤ ꯇꯣꯡꯊꯥꯡ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥ ꯅꯪꯒꯤꯗꯤ ꯏꯃꯥ ꯂꯩꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯆꯧꯁꯨ ꯈꯣꯟꯖꯦꯜ ꯇꯞꯅ ꯀꯔꯤꯕ ꯅꯪꯒꯤ ꯏꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯄꯣꯛꯂꯛꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯌꯦꯛꯅꯕꯒꯤ ꯃꯤꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯌꯦꯅꯦ ꯏꯄꯥꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯂꯩꯇꯦ ꯏꯃꯥ ꯅꯨꯡꯁꯤꯕꯗꯣ ꯀꯔꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯅꯤꯡꯕꯅꯤ ꯇꯣꯡꯊꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯆꯧꯒꯤ ꯊꯃꯣꯏꯗ ꯇꯣꯡꯊꯥꯡꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯏꯇꯥꯎꯗ ꯇꯝꯒꯅꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯉꯣꯟꯗ ꯇꯝꯂꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯅꯨꯕꯅ ꯍꯥꯟꯒꯅꯤꯅꯦ ꯇꯣꯡꯊꯥꯡ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯈ꯭ꯔꯦꯀꯣ ꯏꯄꯥꯗꯤ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ ꯂꯩ ꯏꯄꯥꯗꯤ ꯂꯩꯌꯦ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯗꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯦ ꯑꯗꯣ ꯅꯪꯒꯤ ꯏꯄꯥꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯌꯦ ꯑꯩꯒꯤ ꯏꯄꯥ ꯂꯩ ꯑꯗꯣ ꯑꯩꯒꯤ ꯏꯄꯥꯗꯤ ꯐꯠꯇꯦ ꯏꯃꯥꯗ ꯊꯤꯅ ꯊꯤꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯀꯔꯤꯒꯤꯔꯥ ꯏꯃꯥꯗꯣ ꯏꯄꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯇꯧꯗꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯐꯩ ꯑꯗꯣ ꯏꯄꯥꯅ ꯏꯃꯥꯗ ꯍꯦꯛ ꯍꯦꯛ ꯁꯥꯎꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯏꯄꯥꯅꯁꯨ ꯍꯥꯏꯗꯦ ꯑꯆꯧꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯆꯧꯒꯤ ꯏꯃꯥꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯏꯃꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯆꯧꯒꯤ ꯏꯄꯥꯁꯨ ꯃꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦꯗ ꯍꯣꯏ ꯀꯔꯤꯒꯤ ꯃꯔꯨꯞ ꯑꯆꯧꯒꯤ ꯏꯃꯥꯗ ꯁꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯆꯧ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯀꯨꯝꯂꯁꯤ
ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯨꯝꯂꯒꯦ ꯏꯇꯥꯎꯅ ꯇꯝꯄꯥꯛꯇ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯑꯀꯟꯕ ꯑꯆꯧꯒꯤ ꯌꯨꯝꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯪꯉꯨ ꯑꯗꯨꯝ ꯇꯥꯛꯂꯛꯂꯗꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯅꯣꯏꯁꯨ ꯑꯗꯨꯝ ꯆꯤꯡꯗ ꯁꯥꯗꯥꯟꯕ ꯂꯥꯛꯎꯀꯣ ꯑꯩꯅ ꯉꯥꯏꯍꯥꯛ ꯁꯥꯎꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯈ꯭ꯔꯕꯁꯨ ꯅꯣꯏ ꯅꯕꯨꯛꯇ ꯋꯥꯔꯧꯒꯅꯨꯀꯣ ꯑꯗꯨꯒ ꯏꯇꯥꯎ ꯈꯣꯏꯁꯨ ꯆꯤꯡꯗ ꯂꯥꯛꯄꯗꯅꯦ ꯑꯀꯟꯕ ꯇꯣꯡꯊꯥꯡꯒꯤ ꯌꯨꯝ ꯀꯔꯥꯏꯗꯅꯣ ꯍꯦꯛꯇ ꯍꯪꯕꯤꯌꯣ ꯑꯗꯨꯝ ꯇꯥꯛꯂꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯋꯥꯔꯧꯅꯗꯕꯤꯗ ꯏꯇꯥꯎ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯥꯏꯅꯔꯁꯤꯀꯣ ꯍꯣꯏ ꯀꯥꯏꯅꯈ꯭ꯔꯁꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯈꯔ ꯀꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯁꯨ ꯑꯩꯒꯨꯝꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯖꯤ ꯇꯪꯈꯥꯏꯁꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯏꯄꯥꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯨꯔꯒꯦ ꯇꯣꯡꯊꯥꯡꯁꯨ ꯁꯖꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛꯁꯨ ꯍꯧꯈ꯭ꯔꯦ ꯑꯆꯧꯒ ꯇꯣꯡꯊꯥꯡꯒꯁꯨ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯁꯨꯝ ꯇꯣꯏꯅ ꯊꯦꯡꯅꯔꯛꯇꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯁꯥꯗꯥꯟꯕꯁꯨ ꯉꯥꯏꯅꯔꯒ ꯄꯨꯟꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯌꯦꯟꯅꯗꯨꯅ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯂꯣꯟꯕ ꯃꯤ ꯁꯥꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯇꯥꯁꯤꯟꯕ ꯑꯉꯥꯡ ꯃꯌꯥꯝ ꯄꯣꯛꯇꯨꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯜ ꯇꯥꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯂꯧꯁꯤꯟꯗꯨꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯅꯤꯡꯊꯧꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯔꯝꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡꯕꯨ ꯊꯤꯡꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯃ ꯊꯤꯒꯠꯄꯒꯤ ꯃꯍꯨꯠꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯁꯥꯗꯨꯅ ꯐꯝꯅꯥꯏꯕ ꯃꯁꯦꯟ ꯃꯤꯆꯪ ꯈꯣꯝꯅꯕ ꯅꯤꯡꯊꯧꯒꯤ ꯐꯝ ꯃꯨꯟꯅꯕꯗ ꯑꯣꯏꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯁꯤꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯖꯕ ꯇꯨꯡꯒꯤ ꯌꯦꯜꯍꯧꯃꯤꯒꯤ ꯈꯟꯕ ꯃꯊꯃꯣꯏ ꯁꯦꯡꯕ ꯂꯩꯕꯥꯛ ꯅꯤꯡꯖꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯁꯥꯗꯨꯅ ꯈꯨꯟꯗꯥꯗꯨꯅ ꯂꯝ ꯂꯩꯗꯨꯅ ꯂꯩꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕ ꯃꯣꯏꯕꯨ ꯌꯦꯜꯍꯧꯃꯤ ꯑꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯔꯨꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯨꯛꯆꯦꯞꯅ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯐꯥꯍꯜꯂꯕ ꯃꯇꯨꯡꯗ ꯏꯔꯥꯡ ꯁꯥꯒꯠꯂꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯆꯦꯛꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯑꯆꯧꯒ ꯇꯣꯡꯊꯥꯡꯒꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯆꯧꯁꯨ ꯇꯣꯡꯊꯥꯡꯒꯤ ꯈꯨꯜꯗꯒꯤ ꯊꯣꯏꯃꯤꯂꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯈꯪꯅꯔꯛꯇꯨꯅ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯡꯊꯥꯡꯁꯨ ꯅꯣꯡꯃꯗꯤ ꯆꯤꯡꯗꯒꯤ ꯇꯝꯄꯥꯛꯇ ꯑꯆꯧꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯆꯤꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯣꯡꯊꯥꯡꯅ ꯑꯆꯧꯒꯤ ꯌꯨꯝ ꯍꯪꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯑꯀꯣꯟꯕꯗꯗꯤ ꯑꯆꯧꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯆꯧꯒꯤ ꯈꯨꯜ ꯊꯤꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅꯤ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯍꯪꯂꯕꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯇꯥꯛꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯂꯨꯅꯁꯨ ꯑꯩꯕꯨ ꯇꯧꯕꯤꯔꯛꯏ ꯑꯗꯨ ꯏꯇꯥꯎꯒꯤ ꯈꯨꯜꯗꯤ ꯌꯧꯔꯦ ꯍꯥꯏꯕꯕꯨ ꯌꯨꯝꯗꯨ ꯀꯔꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣ ꯑꯥꯗ ꯂꯩꯁꯥꯕꯤ ꯑꯅꯤ ꯏꯁꯤꯡ ꯀꯣꯟ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯗ ꯍꯦꯛꯇ ꯍꯪꯈ꯭ꯔꯒꯦ ꯇꯣꯡꯊꯥꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯤꯕ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯆꯜ ꯑꯅꯤ ꯑꯩ ꯃꯤ ꯑꯃꯇ ꯍꯪꯖꯒꯦ ꯃꯌꯨꯝ ꯑꯃꯨꯛꯇ ꯇꯥꯛꯄꯤꯒꯦꯔꯥ ꯂꯩꯁꯥꯕꯤ ꯕꯦꯝꯕꯦꯝ ꯀꯧꯕꯤ ꯑꯃꯅ ꯍꯥꯏꯃ ꯆꯤꯡꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯃꯁꯥꯒ ꯌꯥꯝ ꯐꯩ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯆꯧꯒ ꯃꯁꯥ ꯐꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯀꯔꯝ ꯇꯧꯕꯤ ꯅꯨꯄꯤꯔꯅꯤ ꯑꯩꯅ ꯃꯤ ꯑꯃ ꯍꯪꯒꯦ ꯍꯥꯏꯈ꯭ꯔꯒ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯗꯨꯝ ꯌꯦꯡꯕꯗꯤ ꯑꯗꯨꯝꯅ ꯌꯦꯡꯒꯗꯨꯅꯤ ꯏꯀꯥꯏꯌꯦꯅꯦ ꯑꯩ ꯑꯁ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯏꯕꯨꯡꯕꯨ ꯆꯤꯡꯗꯒꯤ ꯂꯥꯛꯄ꯭ꯔꯣ ꯔꯥꯁꯤꯁꯨ ꯌꯥꯝ ꯂꯩ ꯃꯁꯥꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯑꯃꯗꯨꯅ ꯏꯇꯥ ꯅꯪꯁꯤ ꯌꯥꯝ ꯈꯠꯂꯦ ꯍꯩꯅꯗꯦꯕꯨ ꯏꯕꯨꯡ ꯀꯅꯥ ꯍꯪꯒꯗꯕꯅꯣ ꯑꯆꯧꯒꯤ ꯃꯌꯨꯝꯗꯨ ꯀꯔꯥꯏꯗ ꯑꯣꯏꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨꯅꯦ ꯕꯦꯝꯕꯦꯝꯅ ꯑꯆꯧ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯏꯕꯨꯡꯗꯧꯅ ꯃꯁꯥꯒ ꯐꯕꯗꯨꯔꯣ ꯃꯥꯅꯦ ꯃꯥꯒꯤ ꯌꯨꯝ ꯀꯔꯥꯏꯗ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯇꯥꯛꯄꯤꯌꯨꯅꯦ ꯑꯣ ꯑꯩ ꯇꯥꯛꯆꯔꯒꯦ ꯑꯗꯣ ꯏꯕꯨꯡꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯄꯨꯕꯗ ꯌꯥꯝꯅ ꯋꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯈꯔ ꯄꯥꯏꯕꯤꯌꯨꯔꯦ ꯏꯕꯨꯡ
Yani da ichan nang wagani ado ichan de creaming gobra masaksu yam phaje wangang basu tabu yam nungai aduga madi yam nakhatpa male ko bem saurapna is aibu khatli kaina aduga aigi ta thababuna sak phajai wangang basu taba nungai kaina adudi noi ani jatkra ai pukri da ising suk saurage Thabana Ita Aima Sauga jakrini se Ita se Ichan gi ming thaba gaubra mingsu yam phaje ne ado nange ta se aingonda saukraba male ko ai nungai tre ne ai di mapuk ta wa thamba su haitaba ko aduna ai gi thamoi da pharokpudo adum hekta haipi bani ne Thaba ikarap tawna Tu ibung achaw ki yum asida leire adudi ibo ai amu ising sok lurki ge ko hoi ado ichan ngai ko ai nangi su chingi ahaw bo pi ge ko tong thangna mana purakliba chingi haira amadi hinsang na pi khara lawthoktuna thaba da pirami thaba se ikai na lawrami aduga tongthang achaugi thongal da changkhirami tongthang na achaugi yum da changlakpada tongthang bu ahan bu oina hek phongjakhiba mama lei madu imung dagi macha nupa achaubu kauduna thorakpaga mapa chanaduna tongthang ga mi chanarami mama macha ahan be hek unaba mikupta thajadaba mama macha gi oiba thamoi gi mihul adu chongnarami grigira ima man bi she hek uba mikupta hegi thamoi shina Krige asuk pakatbra Mama lay manaso Kanano napamasa mahi ko baga ahigi kay nagraba icha adubo kang ningning halibate Ibungo nang bu kanano karay da gilakpano Tongthang ipapakat na ay bra imana ko bibse ay ching da gilakpane Aigi itaw achawgi yumsi si oibra ima Chingdagi lakpani haiba Lao phamno lao Nangi na taw achawdo aigi cha nupani ni Ado noi ani di mataw karam na khamiribano Nongmatasu na taw na ima da haidi niya Tongthang na yam chamna Ima itaw achawga aigado Chingda shadan balakpada Saji ama munabadagi tinakibani adusu ibani tafta kai punaraga adu maina bu kanana tinagini bunga atai di khangte ma ibani di punaraga tinamne adu ma itaw di leidabra hojik wai de leirambani ne na tawdu bo adu ichabu saksarak labro saraklasu imagi yumdane na tawga chaksa khuko imana sak loirabani Ima, ay chak charakdri. Itaw na magi yumda lakpa tarabadi ko. Chak charakanu, itaw ga yumda chagadabni hai. Itaw su ay gi yumda lakpada chak kadam pijabni. Ado ima, itaw na ima se mayam nungshini. Atuna, itaw na ima gi maramda ngakta ay ngonda su wari libibne. Ado ima, ay gidi ima sa layte. Ipaga ay ga kagdang laybne. Isagi ima leite haiba ado itawgi ima su nangi ima ni ne ima asingbo oibra hoini ado ichagi mingdi kari kaugi kari khudagi no aigi mingde tawthang kaubani ma aigi khulna chingmai khuldagi ne tongthanggi mamingduga khul maming aduga tabada leima swai lawi Kari haiba Isagi mingbo tongthang kawi haiba Khulna chingmai khuldagini haiba Adudi nangbu pokpa ipagi mingdi kari kawi ibungo Aigi ipagi mingdi khuinaw kaubani ma Kari haiba Khuinaw kawi haiba Adudi isagi imadi mataw karamna leitribano imada tambune Aigi ipana haibadako aina yamna piklingay dako
Nongma numidang amada fattaba mi laklaga ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯣ ꯃꯩ ꯊꯥꯗꯨꯅ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯦ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯌꯨꯝꯁꯨ ꯃꯩ ꯆꯥꯛꯄꯗꯒꯤꯀꯣ ꯑꯩꯒꯤ ꯏꯄꯥꯒ ꯏꯃꯥꯒ ꯀꯥꯏꯅꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯏꯄꯥꯅ ꯄꯝꯗꯨꯅ ꯐꯠꯇꯕ ꯃꯤꯁꯤꯡꯗꯒꯤ ꯀꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯜꯂꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅ ꯏꯃꯥꯗꯤ ꯀꯟꯕ ꯉꯝꯗꯅ ꯐꯠꯇꯕ ꯃꯤꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯥ꯫ ꯂꯩꯃ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯏꯁꯥꯒꯤ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯏꯆꯥꯅꯨꯄꯥ? ꯏꯇꯥꯎꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯒ ꯃꯥꯟꯅꯕꯅꯤꯅꯦ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥꯗꯤ ꯀꯔꯤꯒꯤ ꯀꯞꯄ꯭ꯔꯥ? ꯂꯩꯃꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯆꯧ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯇꯥꯎ! ꯏꯇꯥꯎ ꯇꯣꯡꯊꯥꯡ! ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦꯗꯅ꯫ ꯏꯃꯥ, ꯃꯁꯦ ꯑꯩꯒꯤ ꯆꯤꯡꯒꯤ ꯏꯇꯥꯎꯅꯤ, ꯃꯕꯨꯛ ꯌꯥꯝ ꯐꯕ, ꯃꯊꯃꯣꯏꯁꯨ ꯌꯥꯝ ꯁꯦꯡꯕ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯏꯃꯥ꯫ ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯔꯥꯏꯗ ꯂꯩꯕ꯭ꯔꯥ? ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯏꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥꯅꯦ? ꯏꯇꯥꯎ, ꯑꯩꯁꯦ ꯏꯇꯥꯎꯒꯤ ꯃꯔꯝꯗ ꯏꯃꯥꯗ ꯍꯥꯏꯒꯦ ꯈꯜꯂꯒꯅꯦ ꯍꯦꯛꯇ ꯀꯥꯎꯕ, ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯅ ꯍꯦꯛꯇ ꯐꯔꯛ ꯇꯥꯕ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯗ ꯏꯇꯥꯎꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯏꯃꯥꯗ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯕꯤꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯅ ꯆꯤꯡꯗꯒꯤ ꯆꯥꯅꯅꯕ ꯆꯤꯡꯒꯤ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯃ, ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯔꯛꯄꯅꯦ꯫ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯅꯪ ꯅꯊꯟꯗꯅ ꯆꯤꯡꯗꯒꯤ ꯄꯨꯔꯛꯂꯤꯕ? ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤꯕꯣ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯗꯤ ꯏꯇꯥꯎꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯑꯩꯁꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯦꯅꯦ ꯏꯇꯥꯎ꯫ ꯏꯁꯥꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ? ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯅꯆꯤꯟ ꯅꯅꯥꯎ ꯐꯝꯃꯨ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯛꯂꯒꯦ꯫ ꯂꯩꯃ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯆꯧ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯃꯤꯟꯅꯕꯗꯨꯁꯨ ꯉꯁꯤꯗꯤ ꯃꯃꯥ ꯂꯩꯃꯅ ꯑꯆꯧꯗꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯡꯊꯥꯡꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯗꯨꯅ ꯇꯣꯡꯊꯥꯡꯁꯨ ꯃꯃꯥ ꯂꯩꯃꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯕꯗ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯡꯊꯥꯡꯒ ꯃꯃꯥ ꯂꯩꯃ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯆꯧꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯂꯩꯃꯅ ꯃꯆꯥ ꯑꯅꯤꯕꯨ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯕꯤ꯫ ꯃꯃꯥ ꯂꯩꯃ ꯋꯥꯅ ꯍꯨꯃꯥꯏ ꯍꯨꯝꯕ ꯑꯗꯨ ꯎꯔꯒ ꯇꯣꯡꯊꯥꯡꯒ ꯑꯆꯧꯒꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯄꯣꯊꯥꯍꯟꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯕꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯇꯣꯡꯊꯥꯡ ꯌꯨꯝꯗ ꯍꯟꯅꯅꯕ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯃꯅ ꯇꯣꯡꯊꯥꯡ ꯃꯄꯥ ꯃꯆꯥꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤꯗꯨꯅ ꯑꯆꯧꯗ ꯇꯣꯡꯊꯥꯡꯕꯨ ꯊꯤꯟꯕꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯡꯊꯥꯡꯒ ꯑꯆꯧꯒꯗꯣ ꯃꯃꯥ ꯂꯩꯃꯅ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯏ꯫ ꯃꯣꯏ ꯑꯍꯨꯝꯅ ꯊꯣꯛꯂꯛꯄꯗ ꯂꯩꯃ ꯑꯅꯤꯁꯨꯕ ꯃꯄꯥ ꯂꯨꯈꯣꯏ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯀꯔꯥꯏꯗꯅꯣ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯊꯣꯔꯛꯂꯤꯕꯗꯤ? ꯑꯗꯨꯒ ꯃꯥꯅ ꯀꯅꯥꯅꯣ? ꯆꯤꯡꯃꯤꯔꯅꯦ? ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ, ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯅꯤ꯫ ꯕꯥꯕꯥ, ꯃꯥꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯌꯥꯝꯅ ꯐꯕ ꯆꯤꯡꯒꯤ ꯏꯇꯥꯎꯅꯤ꯫ ꯃꯃꯤꯡꯅ ꯇꯣꯡꯊꯥꯡ ꯀꯧꯋꯦ ꯕꯥꯕꯥ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯏꯄꯥꯅꯤ꯫ ꯇꯣꯡꯊꯥꯡꯅ, ꯏꯄꯥ, ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯨꯈꯣꯏ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ, ꯌꯥꯔꯦ, ꯅꯃꯥꯗꯤ ꯆꯤꯡꯃꯤ ꯂꯥꯛꯄꯁꯦ ꯍꯔꯥꯎꯕꯅꯕꯨ ꯂꯣꯏꯔꯝꯃꯅꯤꯅꯦ꯫ ꯍꯥꯏ, ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ, ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯏꯆꯥ ꯑꯅꯤ ꯏꯃꯥ ꯆꯪꯂꯒꯦꯀꯣ, ꯌꯨꯝ ꯌꯧꯅꯅꯕ ꯐꯖꯅ ꯆꯠꯂꯨꯀꯣ ꯇꯣꯡꯊꯥꯡ꯫ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯍꯥꯟꯅ ꯃꯥꯅ ꯂꯩꯔꯨꯕ ꯆꯤꯡꯃꯤ ꯃꯋꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯛ ꯑꯣꯏꯔꯝꯃꯗꯅꯦ ꯅꯃꯥꯅ ꯆꯥ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯇꯥꯎ, ꯅꯣꯏ ꯄꯥꯕꯁꯤ ꯀꯔꯤꯅꯣꯃ ꯇꯧꯏꯀꯣ? ꯑꯗꯣ ꯅꯪꯒꯤ ꯏꯃꯥꯗꯤ ꯌꯥꯝ ꯐꯩ, ꯌꯥꯝꯁꯨ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯝꯂꯕꯗꯤ ꯏꯇꯥꯎꯒꯤ ꯏꯃꯥꯒꯨꯝꯅ ꯃꯆꯥ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅꯁꯨ ꯇꯧꯕꯤꯔꯝꯒꯅꯤꯀꯣ꯫ ꯏꯇꯥꯎ, ꯑꯁꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯁꯥꯕꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩꯌꯦ꯫ ꯃꯥꯅ ꯉꯁꯥꯏ ꯑꯩꯁꯦ ꯏꯇꯥꯎꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯕꯅꯤꯅꯦ꯫ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯡ ꯀꯣꯟꯁꯦ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯩꯔꯝꯕꯗꯤ?
ꯑꯁꯦꯡꯕ꯭ꯔꯅꯤ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯗꯤ ꯑꯩ ꯍꯪꯒꯦꯀꯣ ꯏꯆꯟ ꯊꯕꯥ ꯊꯕꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯏꯕꯨꯡ? ꯍꯣꯏꯅꯦ ꯀꯧꯏꯅꯦ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ. ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯅ ꯏꯕꯨꯡꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯖꯔꯝꯕꯅꯤ. ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯈꯣꯟꯖꯦꯜꯅꯣ. ꯆꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯣꯡꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯎꯆꯦꯛꯀꯤ ꯈꯣꯟꯖꯦꯜꯒ ꯌꯥꯝ ꯃꯥꯟꯅꯈ꯭ꯔꯦ. ꯑꯁꯦꯡꯕ꯭ꯔꯅꯤ ꯏꯇꯥꯎ? ꯑꯗꯨꯗꯤ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯍꯥꯏꯅꯕꯤꯌꯨꯔꯣ? ꯇꯣꯡꯊꯥꯡ ꯏꯄꯥ ꯄꯥꯈꯠꯅ ꯉꯥꯏꯈꯣꯗ ꯏꯇꯥꯎ ꯑꯩ ꯄꯥꯈꯠꯀꯦ ꯇꯧꯈ꯭ꯔꯦꯅꯦ. ꯏꯕꯨꯡ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒꯦ. ꯏꯆꯟꯕꯨ ꯋꯥꯗ꯭ꯔꯕ꯭ꯔꯅꯦ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯍꯧꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯕꯣ? ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯕꯨꯡ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯁꯣꯛꯄ ꯂꯣꯏꯈ꯭ꯔꯦ. ꯍꯧꯖꯤꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯤ. ꯏꯕꯨꯡ ꯅꯪꯒꯤ ꯆꯤꯡꯒꯤ ꯅꯇꯥꯎꯁꯦ ꯃꯕꯨꯛ ꯌꯥꯝ ꯆꯝꯃꯤ. ꯑꯗꯨꯕꯨꯗꯤ ꯅꯕꯨꯡ ꯑꯩꯒꯤ ꯏꯇꯥꯎꯅꯤꯗꯅ. ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗꯨꯅ ꯇꯣꯡꯊꯥꯡꯅ ꯊꯕꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯕꯥꯁꯨ ꯇꯣꯡꯊꯥꯡꯒꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯕꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯇꯣꯡꯊꯥꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯇꯣꯡꯊꯥꯡꯁꯨ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯑꯗꯨꯒ ꯑꯆꯧꯁꯨ ꯇꯣꯡꯊꯥꯡꯕꯨ ꯆꯤꯡꯈꯣꯡ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯑꯆꯧꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥ ꯂꯩꯃꯒ ꯃꯄꯥ ꯂꯨꯈꯣꯏꯒ ꯉꯁꯤꯁꯨ ꯌꯥꯝꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯠꯅꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯆꯧ ꯉꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯑꯆꯧ ꯍꯦꯛ ꯎꯕꯒ ꯍꯥꯟꯅꯒꯨꯝꯗ ꯈꯠꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯆꯧ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯣꯏꯅ ꯈꯠꯅꯕꯗ ꯃꯥ ꯍꯦꯛ ꯎꯔꯒꯅ ꯈꯠꯅꯗꯕ ꯁꯥꯔꯒ ꯂꯩꯕ ꯇꯧꯁꯤꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯑꯆꯧꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯧꯅ ꯇꯣꯏꯅ ꯈꯠꯅꯕꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ. ꯃꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯁꯤꯁꯨ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯆꯧꯒꯤ ꯑꯁꯥꯎꯕꯕꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯆꯧꯅ ꯑꯎꯕ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯁꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕ ꯂꯩꯃꯒ ꯂꯨꯈꯣꯏꯒꯅ ꯃꯆꯥ ꯑꯆꯧꯕꯨ ꯊꯦꯝꯕ ꯌꯥꯔꯛꯇ꯭ꯔꯕꯗ ꯃꯄꯥ ꯂꯨꯈꯣꯏꯅ ꯅꯪꯒꯤ ꯅꯃꯥꯁꯦ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯄꯥ ꯑꯩꯉꯣꯟꯗ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯨꯍꯣꯡꯂꯛꯄ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ. ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯆꯧ ꯊꯨꯒꯥꯏꯕ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯃꯄꯥꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯛꯏ. ꯅꯃꯥꯁꯦ ꯍꯥꯟꯅ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯄꯥ ꯑꯩꯉꯣꯟꯗ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯂꯨꯍꯣꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯤꯕꯁꯦ ꯅꯃꯥꯁꯦ ꯃꯧ ꯑꯣꯏꯅ ꯅꯄꯥ ꯑꯩꯒ ꯂꯨꯍꯣꯡꯉꯛꯑꯦ ꯍꯥꯏꯕꯒꯤ ꯁꯥꯎꯕꯗꯤ ꯅꯠꯇꯦ. ꯃꯊꯃꯣꯏ ꯁꯦꯡꯗꯕ ꯃꯤꯅꯝꯕꯗꯨꯒꯤꯅꯤ. ꯅꯃꯥꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯝꯂꯕꯗꯤ ꯉꯁꯤ ꯅꯄꯥ ꯑꯩꯅ ꯁꯥꯎꯔꯤꯕ ꯋꯥꯔꯧꯔꯤꯕꯁꯤꯡꯁꯦ ꯋꯥꯔꯧꯂꯝꯃꯣꯏ ꯁꯥꯎꯔꯝꯃꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯨꯍꯣꯡꯂꯝꯒꯅꯤ. ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯃꯥꯗ ꯍꯪꯉꯣ. ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯍꯪꯉꯣ ꯅꯃꯥꯗ ꯍꯪꯉꯣ. ꯑꯆꯧ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ. ꯅꯆꯥ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯗꯨ ꯂꯩꯖꯔꯦ. ꯑꯗꯨꯕꯨ ꯏꯃꯥꯒ ꯏꯄꯥꯒꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯆꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ ꯄꯥꯕꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯅ ꯆꯠꯈꯤꯒꯅꯤ. ꯃꯆꯥꯅꯨꯄꯥ ꯑꯆꯧꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯃ ꯃꯆꯥꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯀꯥꯏꯅꯕ ꯄꯥꯝꯗꯕꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯃꯥꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯡꯊꯥꯡꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ. ꯑꯗꯨꯒ ꯂꯩꯃꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯈꯤꯗꯦ ꯃꯤꯅꯝꯕꯁꯨ ꯇꯧꯈꯤꯗꯦ. ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯁꯥꯅ ꯌꯥꯗ ꯅꯝꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯀꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ. ꯑꯗꯨꯒ ꯂꯩꯃꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯨꯈꯣꯏꯅ ꯈꯪꯂꯒ ꯂꯩꯃꯒ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯅꯁꯨ ꯃꯃꯥ ꯂꯩꯃꯅ ꯈꯪꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯃꯒꯤ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗ ꯑꯣꯟꯅ ꯇꯩꯅꯔꯝꯂꯦ ꯍꯥꯏꯅꯁꯨ ꯀꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ. ꯂꯩꯃꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡ ꯂꯨꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ. ꯑꯗꯨꯒ ꯑꯆꯧꯗꯤ ꯃꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯃꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯇꯨꯅ ꯆꯪꯁꯤꯜꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ.
ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯃꯀꯣꯛꯇ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯃꯗꯨꯗꯤ ꯇꯣꯡꯊꯥꯡ ꯋꯥꯔꯤꯗ ꯃꯃꯥꯒ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯅꯈꯤ, ꯑꯗꯨꯒ ꯇꯣꯡꯊꯥꯡꯒ ꯃꯄꯥꯒꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯍꯧꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯇꯣꯡꯊꯥꯡꯒꯤ ꯋꯥꯔꯤꯗꯗꯤ ꯃꯃꯥ ꯑꯗꯨ ꯐꯠꯇꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ, ꯑꯗꯨꯁꯨ ꯎꯍꯧꯕ ꯅꯠꯇꯕ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯡꯊꯥꯡꯒꯤ ꯃꯃꯥꯁꯨ ꯂꯩꯃ ꯀꯧꯏ, ꯑꯗꯨꯒ ꯑꯆꯧꯒꯤ ꯏꯃꯥꯁꯨ ꯂꯩꯃ ꯀꯧꯔꯝꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯆꯧ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯆꯤꯡꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯆꯤꯡꯒꯤ ꯈꯨꯜ ꯀꯌꯥ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯄ, ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯁꯤꯕ ꯁꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯇꯣꯡꯊꯥꯡ ꯂꯩꯔꯝꯕꯅ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯣꯡꯊꯥꯡꯒꯤ ꯃꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯂꯣꯏꯅ ꯊꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯅꯣꯡꯉꯥꯟꯕꯒ ꯇꯝꯄꯥꯛꯇꯁꯨ ꯌꯥꯌꯥ ꯂꯥꯎꯅꯕꯗꯒꯤ ꯑꯆꯧ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯆꯧꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯂꯩꯃꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯆꯧꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯃ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯀꯞꯄ ꯑꯗꯨ ꯑꯆꯧ ꯎꯍꯟꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯈꯪꯕ ꯑꯆꯧꯅꯗꯤ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯈꯪꯂꯝꯃꯤ꯫ "ꯏꯃꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯃꯄꯥꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯉꯤꯁꯤꯕꯣ?" "ꯆꯤꯡꯗ ꯌꯨꯝ ꯃꯩ ꯀꯌꯥ ꯆꯥꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤꯅꯤ ꯈꯨꯜꯗ ꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯁꯤ." "ꯀꯔꯤꯑꯕ ꯏꯃꯥ? ꯆꯤꯡꯗ ꯌꯨꯝ ꯃꯩ ꯀꯌꯥ ꯆꯥꯛꯂꯦ, ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯅꯣ? ꯏꯃꯥ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯥꯏꯀꯩ ꯀꯔꯣꯝꯗꯅꯣ ꯏꯃꯥ?" "ꯅꯪꯒꯤ ꯏꯇꯥꯎꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅꯤꯅꯦ ꯏꯃꯥꯒꯤ ꯑꯆꯧꯕ꯫ ꯅꯪꯒꯤ ꯅꯇꯥꯎꯒ ꯅꯄꯥꯒꯗꯨꯕꯨ ꯀꯔꯤꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯐꯒꯅꯤꯗꯀꯣ." "ꯏꯃꯥ, ꯑꯩ ꯍꯧꯖꯤꯛ ꯏꯇꯥꯎ ꯇꯣꯡꯊꯥꯡꯒꯤ ꯈꯨꯜꯗ ꯆꯠꯈꯤ꯫ ꯅꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯅꯝ ꯅꯝꯕꯤꯌꯣ ꯏꯃꯥ." "ꯀꯔꯤ ꯍꯥꯏꯕ? ꯏꯁꯥ ꯅꯊꯟꯇ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯁꯥ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤꯅꯦ ꯏꯕꯨꯡꯉꯣ." "ꯏꯃꯥ, ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯈꯨꯜꯗ ꯌꯦꯛꯅꯕꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕ ꯐꯥꯎꯕ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯏꯇꯥꯎꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯥ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯁꯨ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ ꯏꯃꯥ꯫ ꯑꯗꯨꯒ ꯏꯃꯥ, ꯅꯆꯥꯅꯨꯄꯥ ꯑꯆꯧꯅꯤ, ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯅ ꯐꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯅꯆꯥ ꯑꯆꯧ ꯅꯠꯇꯦꯅꯦ ꯏꯃꯥ꯫ ꯏꯃꯥ, ꯁꯦ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ, ꯅꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯣꯅꯦ ꯏꯃꯥ." ꯑꯆꯧꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯇꯣꯡꯊꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯆꯧ ꯈꯣꯡꯂꯩ ꯊꯨꯅ ꯇꯣꯡꯊꯥꯡꯒꯤ ꯆꯤꯡꯒꯤ ꯈꯨꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯆꯧꯅ ꯇꯣꯡꯊꯥꯡꯒꯤ ꯈꯨꯜ ꯌꯧꯔꯛꯄꯗꯗꯤ ꯑꯆꯧꯅ ꯇꯣꯡꯊꯥꯡꯒ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯊꯣꯏꯃꯤꯂꯨꯒꯗꯨ ꯍꯥꯟꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯇꯣꯡꯊꯥꯡꯅ ꯍꯥꯠꯇꯨꯅ ꯄꯩꯁꯤꯜꯂꯒ ꯊꯝꯃꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔꯕ ꯃꯌꯥꯝ ꯑꯃꯒ ꯇꯣꯡꯊꯥꯡꯒ ꯃꯈꯨꯠꯇ ꯊꯥꯡꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯇꯨꯅ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯆꯧꯒꯤ ꯅꯨꯡꯁꯤꯖꯕꯤ ꯊꯣꯏꯃꯤꯂꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯡꯊꯥꯡꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯆꯧ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇꯣꯡꯊꯥꯡꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ, ꯏꯇꯥꯎꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯅꯇꯥꯎ ꯌꯥꯝꯅ ꯍꯔꯥꯎꯏꯅꯦ ꯏꯇꯥꯎ꯫ ꯑꯗꯣ ꯏꯄꯥꯒ ꯑꯩꯒꯤ ꯊꯣꯏꯃꯤꯂꯨꯒꯗꯤ? ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕꯁꯤ ꯎꯗꯕ꯭ꯔꯥ ꯏꯇꯥꯎ? ꯑꯗꯣ ꯏꯇꯥꯎ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯃꯥꯟꯗꯦꯀꯣ, ꯊꯣꯏꯃꯤꯂꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯥꯟꯈ꯭ꯔꯦ꯫ ꯍꯦꯔꯥ ꯏꯇꯥꯎ ꯅꯪꯁꯨ, ꯏꯇꯥꯎꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯃꯤꯂꯨꯒꯨꯝꯕ ꯅꯨꯄꯤ ꯆꯥꯝꯃ ꯀꯥꯏꯅꯕ ꯉꯝꯒꯅꯤ꯫ ꯏꯌꯥ, ꯅꯇꯥꯎ ꯑꯣꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯟ ꯊꯣꯏꯃꯤꯂꯨꯁꯦ ꯍꯦꯛ ꯈꯨꯟꯆꯦꯛ ꯑꯃꯕꯗꯤꯅꯦꯀꯣ꯫ ꯏꯇꯥꯎ ꯅꯪ ꯎꯔꯦꯗꯅ ꯁꯤꯗ ꯑꯩꯅ ꯍꯥꯠꯂꯤꯕ ꯃꯌꯥꯝ ꯑꯁꯦ, ꯑꯁꯨꯃꯥꯏꯅ ꯏꯇꯥꯎꯁꯨ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯣꯏꯃꯤꯂꯨꯒ ꯑꯩꯒꯤ ꯍꯦꯛ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯄ ꯃꯤꯗꯣ, ꯁꯤꯗ ꯏꯇꯥꯎꯅ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅꯅꯦ ꯑꯩꯅ ꯍꯥꯠꯀꯅꯤ ꯈꯪ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯅꯇꯥꯎ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯄꯥꯎ ꯑꯁꯤ ꯈꯪꯂꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ
ꯑꯆꯧꯒ ꯇꯣꯡꯊꯥꯡꯒꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯁꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯈꯨꯜ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯆꯥꯎꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯇꯣꯡꯊꯥꯡꯅ ꯍꯥꯠꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯦꯛꯅꯕ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ, ꯁꯥꯗꯥꯟꯕ ꯆꯠꯈꯤꯕ ꯃꯤꯆꯝ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯤ ꯃꯣꯏꯕꯨ ꯃꯔꯥꯜ ꯁꯤꯗꯨꯅ ꯇꯝꯊꯤꯅ ꯀꯔꯤꯒꯤ ꯍꯥꯠꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯀꯣꯅꯨꯡꯗ ꯏꯔꯥꯡ ꯍꯧꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯆꯦꯞꯇ ꯋꯥꯀꯠꯇꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯗ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯤꯔꯝꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯀꯟꯈꯠꯄ ꯄꯥꯝꯕ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯦꯜꯍꯧꯃꯤ ꯆꯤꯡꯇꯝꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯃꯤꯔꯝꯗꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯗ ꯇꯝꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯇꯣꯞꯁꯤꯡꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯣ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯐꯅ ꯅꯤꯡꯊꯧ ꯄꯨꯛꯆꯦꯞꯇ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯊꯧ ꯄꯨꯛꯆꯦꯞ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯈꯔ ꯌꯥꯎꯅ ꯃꯤꯔꯝꯒꯤ ꯅꯨꯄꯤ ꯀꯌꯥ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯧꯔꯝꯕ, ꯑꯉꯥꯡ ꯄꯣꯛꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯌꯦꯜꯍꯧꯃꯤꯒꯤ ꯋꯥ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯔꯝꯒꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯣꯏꯊꯦꯝꯗ ꯉꯥꯎꯗꯨꯅ ꯃꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯗꯨꯅ ꯃꯁꯥꯒꯤ ꯌꯦꯜꯍꯧꯃꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯀꯟꯕ ꯁꯥꯕ, ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯐꯨꯕ ꯆꯩꯕ ꯐꯥꯎꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯔꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯗꯅ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤꯒ ꯑꯎꯕ ꯍꯥꯠꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯗ ꯑꯀꯟꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯃ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯆꯧꯒꯤꯗꯤ ꯀꯌꯥ ꯋꯥꯔꯨꯗ꯭ꯔꯒꯁꯨ ꯆꯤꯡꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯡꯊꯥꯡꯒꯤꯗꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯈꯪꯕ ꯑꯆꯧꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯤꯡꯗ ꯆꯠꯇꯨꯅ ꯃꯇꯥꯎ ꯇꯣꯡꯊꯥꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯆꯧ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯝꯗꯅ ꯆꯤꯡꯗ ꯇꯣꯡꯊꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯟ ꯄꯥꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯡꯊꯥꯡ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯡꯊꯥꯡꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯤꯔꯝꯃꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯍꯥꯠꯂꯤꯕ ꯃꯈꯩ ꯂꯣꯏꯕꯁꯨ ꯅꯥꯏꯗꯦ, ꯀꯝꯗꯧꯒꯅꯤ ꯁꯤꯗꯤ? ꯑꯩ ꯏꯊꯟꯇꯅ ꯑꯩꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ, ꯁꯥꯒꯩ ꯅꯥꯇꯩ, ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯁꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯃꯄꯥ ꯈꯣꯏꯅꯥꯎꯅ ꯏꯄꯥꯒꯤ ꯇꯣꯡꯊꯥꯡ, ꯏꯄꯥ, ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯨꯔꯒꯦ, ꯑꯗꯨꯒ ꯏꯆꯥꯅ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯍꯥꯠꯇꯨꯅ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒꯅꯦ, ꯌꯦꯛꯅꯕꯁꯤꯡꯁꯦ ꯍꯥꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯤꯊꯤꯕꯣꯡ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯤꯡꯊꯧ ꯄꯨꯛꯆꯦꯞ ꯑꯃꯨꯛ ꯍꯥꯠꯁꯤ꯫ ꯍꯣꯏ ꯏꯄꯥ, ꯌꯦꯛꯅꯕ ꯍꯥꯠꯄ ꯍꯥꯠꯇꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯦ ꯍꯥꯟꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯂꯩꯄꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯧꯁꯥꯗꯕꯗꯒꯤ ꯉꯁꯤꯗꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯄꯥ ꯈꯣꯏꯅꯥꯎꯅ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯦ꯫ ꯌꯦꯛꯅꯕꯅ ꯌꯣꯛꯈꯠꯄ ꯑꯗꯨꯒ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯆꯤꯡꯃꯤ ꯇꯝꯃꯤꯕꯨꯅ ꯈꯠꯅꯍꯟꯅꯅꯕ, ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯁꯤꯟꯕ ꯅꯤꯡꯊꯧ ꯁꯥꯕꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ꯫ ꯑꯗꯣ ꯏꯄꯥ, ꯇꯥꯔꯤꯕꯁꯤ ꯌꯦꯛꯅꯕꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯏꯄꯥ, ꯃꯣꯏ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯂꯨꯛꯆꯥꯎꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯄꯨꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯅꯅꯕ ꯇꯧꯕꯤꯌꯨ꯫ ꯅꯆꯥ ꯌꯦꯛꯅꯕꯁꯤꯡ ꯑꯁꯦ ꯊꯤꯡꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯏꯄꯥꯒꯤ ꯇꯣꯡꯊꯥꯡ, ꯅꯪ ꯁꯤꯕꯗꯤ ꯌꯥꯗꯦꯀꯣ, ꯏꯆꯥ ꯍꯤꯡꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯄꯥ, ꯅꯆꯥ ꯀꯔꯤꯁꯨ ꯁꯤꯔꯣꯏ꯫ ꯃꯄꯥ ꯈꯣꯏꯅꯥꯎꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇꯒꯤ ꯊꯋꯥꯏ ꯍꯤꯡꯍꯧꯔꯕ ꯌꯥꯝꯂꯕ ꯆꯤꯡꯃꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯆꯤꯡꯒꯤ ꯑꯔꯨꯕ ꯂꯣꯛꯅꯨꯡ ꯑꯃꯗ ꯂꯩꯔꯤꯕ ꯑꯔꯣꯟꯕ ꯁꯨꯔꯨꯡ ꯑꯃꯗ ꯂꯣꯏꯅ ꯄꯨꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯡꯊꯥꯡꯅ ꯃꯈꯨꯠ ꯑꯣꯏꯗꯅ ꯃꯈꯨꯠ ꯌꯦꯠꯇꯅ ꯊꯥꯡꯁꯥꯡ パꯏꯗꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯕꯗꯨꯁꯨ ꯇꯣꯡꯊꯥꯡꯕꯨ ꯍꯥꯠꯄ ꯉꯝꯕ ꯂꯥꯟꯃꯤꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯇꯣꯡꯊꯥꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯇꯣꯡꯊꯥꯡꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯂꯣꯏꯅ ꯊꯥꯔꯝꯃꯤ꯫ ꯇꯣꯡꯊꯥꯡꯒꯤ ꯇꯝꯊꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯡꯊꯥꯡꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯥꯂꯣꯡ ꯑꯃꯗ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯃꯟꯈꯤꯕꯅ ꯇꯣꯡꯊꯥꯡꯁꯨ ꯃꯁꯥ ꯄꯨꯟꯕ ꯁꯣꯛꯊꯔꯛꯇꯨꯅ
ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯇꯦꯟ ꯐꯥꯎꯕ ꯐꯖꯅ ꯄꯥꯏꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯁꯥ ꯑꯀꯟꯕꯁꯦ ꯃꯄꯥꯡꯒꯜ ꯂꯣꯏꯔꯦ, ꯃꯁꯥ ꯁꯣꯟꯊꯔꯦ, ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯇꯥ ꯐꯥꯎꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ, ꯃꯁꯤꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤ ꯐꯥꯎ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯑꯋꯥꯡꯕ ꯎ ꯑꯃꯗ ꯄꯥꯡ ꯇꯤꯡꯂꯒ ꯊꯝꯃꯨ꯫ ꯃꯥꯕꯨ ꯏꯈꯨꯠ ꯄꯦꯟꯅ ꯊꯥꯡ ꯑꯁꯤꯅ ꯂꯦꯟ ꯂꯦꯟꯗꯨꯅ ꯍꯥꯠꯀꯦ ꯍꯩ꯫ ꯀꯩꯗꯧꯔꯤꯒꯦ ꯅꯈꯣꯏꯕꯣ? ꯅꯨꯄꯥ ꯑꯁꯤ ꯐꯥꯎ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯌꯥꯝꯕ, ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤ ꯃꯄꯥꯡꯒꯟꯕꯨꯗꯤ ꯁꯣꯟꯊꯔꯦ ꯍꯥꯏꯕꯕꯨ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯇꯥ ꯑꯁꯤ ꯐꯥꯎꯕꯗꯤ ꯂꯩꯃꯥꯏꯗ ꯊꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯃꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯕ ꯆꯪꯕ ꯀꯤꯔꯤꯕꯁꯤ꯫ ꯏꯌꯥ, ꯃꯤꯠꯊꯤꯕꯣꯡꯁꯤꯡꯁꯤꯗꯤ ꯃꯄꯥꯡꯒꯟ ꯌꯥꯎꯗ꯭ꯔꯕ ꯁꯣꯜꯂꯕ ꯇꯨꯗꯧꯔꯕ ꯅꯣꯡꯁꯥ ꯑꯃꯕꯨ ꯐꯥꯕ ꯀꯤꯕ ꯍꯥꯏꯔꯤꯕꯁꯤꯕꯨ꯫ ꯑꯗꯣ ꯑꯩ ꯐꯥꯒꯤ ꯌꯦꯡꯉꯨ꯫ ꯇꯣꯡꯊꯥꯡꯅ ꯑꯩꯕꯨ ꯅꯨꯡꯁꯥꯒꯁꯨ ꯆꯥꯡꯗꯝꯅꯔꯤꯕꯤ꯫ ꯑꯗꯨꯗꯤ ꯂꯥꯎ ꯂꯥꯎ, ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯇꯣꯡꯊꯥꯡ ꯑꯩꯕꯨ ꯐꯥꯔꯣ ꯂꯥꯎ꯫ ꯑꯗꯨꯒ ꯎꯃꯪꯒꯤ ꯅꯤꯡꯊꯧ, ꯅꯨꯡꯁꯥꯗꯤ ꯁꯣꯜꯂꯕꯁꯨ ꯅꯥꯔꯕꯁꯨ ꯅꯤꯡꯊꯧꯅꯤ꯫ ꯅꯣꯏꯒꯨꯝꯕ ꯅꯄꯥꯡꯒꯟ ꯀꯜꯂꯤ ꯍꯥꯏꯔꯤꯕ ꯎꯆꯤ ꯅꯣꯏꯅ ꯀꯩꯗꯧꯒꯅꯤ? ꯂꯥꯎ, ꯐꯥꯔꯣ ꯂꯥꯎꯅꯦ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨ ꯀꯤꯗꯨꯅ ꯍꯥꯏ, ꯅꯣꯏ ꯐꯥꯎ, ꯅꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯑꯩꯅ ꯐꯥꯔꯕꯗꯤ ꯅꯣꯏ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯆꯪꯉꯨ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯇꯝꯊꯤꯕꯗ ꯍꯥꯏꯗꯣꯛꯇꯨꯅ ꯅꯣꯏ ꯆꯔꯥꯛ ꯐꯪꯍꯟꯒꯅꯤꯀꯣ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯑꯣꯍꯦ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯃꯤꯕꯁꯤꯕꯨ꯫ ꯑꯗꯣ ꯃꯁꯤꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯍꯥꯠꯂꯤꯕꯁꯤ ꯂꯤꯁꯤꯡꯗꯤ ꯍꯦꯜꯂꯝꯃꯅꯤꯀꯣ꯫ ꯃꯥꯒꯨꯝꯕ ꯑꯀꯟꯕ ꯑꯅꯤ ꯑꯍꯨꯝꯒ ꯁꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯁꯨꯡꯊꯨꯡ ꯍꯦꯛ ꯊꯨꯡꯂꯣꯏ꯫ ꯏꯃꯥ, ꯇꯥꯅ ꯊꯤꯟꯒꯦ ꯇꯧꯔꯛꯏꯅꯦ, ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯐꯥꯒꯅꯤ? ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯡꯊꯥꯡꯕꯨ ꯌꯥꯝ ꯋꯥꯅ ꯅꯝꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯡꯊꯥꯡꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯅꯤꯗ ꯄꯥꯡ ꯇꯤꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯟ ꯉꯝꯂꯕꯒꯨꯝꯅ ꯆꯤꯡ ꯑꯗꯨꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯡꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯊꯧꯕ ꯃꯆꯥ ꯑꯅꯤ ꯄꯥꯏꯔꯒ ꯇꯣꯡꯊꯥꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦ ꯑꯀꯟꯕ ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯅꯤꯖꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯗꯤ ꯄꯥꯝꯗꯕ꯭ꯔꯥ? ꯁꯤꯕꯕꯨꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯝꯒꯅꯤꯗ꯫ ꯇꯣꯡꯊꯥꯡ ꯑꯩꯅ ꯅꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯅꯤꯒꯗꯧꯔꯤꯕ? ꯃꯗꯨꯒꯤ ꯃꯍꯨꯠꯇꯀꯣ, ꯅꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯅꯦꯠꯂꯝꯂꯒ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯊꯋꯥꯏ ꯊꯥꯈꯤꯒꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯁ, ꯃꯥꯏ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯕꯨ ꯇꯥꯔꯕꯗꯤ ꯐꯖꯔꯣꯏꯌꯦ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯅꯤ ꯈꯪꯂꯝꯃꯕꯗꯤ ꯍꯪꯂꯝꯗꯕꯅ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯗꯤ ꯁꯤꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯀꯟꯕ ꯅꯨꯄꯥ꯫ ꯅꯁꯥ ꯀꯜꯂꯤ, ꯅꯁꯥ ꯐꯩ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯔꯤꯕꯗꯣ ꯊꯥꯡ ꯃꯆꯥ ꯑꯁꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯂꯦꯟꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯎ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯊꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯔꯝꯃꯨ꯫ ꯇꯥꯕ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩ ꯄꯥꯡꯊꯣꯛꯄꯤꯔꯝꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯣꯡ ꯅꯥꯝꯃ ꯄꯨꯜꯂꯤꯕꯁꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯌꯥꯝ ꯅꯥꯔꯕ꯭ꯔꯅꯦ ꯅꯈꯣꯡꯗꯨꯕꯣ? ꯅꯥꯗꯦ꯫ ꯑꯗꯨꯒ ꯏꯀꯥꯏ ꯈꯪꯗꯕ ꯅꯃꯥꯏ ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯣꯠꯊꯔꯛꯈ꯭ꯔꯣ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ? ꯏꯀꯥꯏ ꯈꯪꯗꯕ ꯅꯃꯥꯏ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯀꯥꯈꯠ ꯀꯨꯝꯊ ꯑꯃꯨꯛꯇ ꯁꯥꯟꯅꯒꯦ꯫ ꯂꯥꯟꯃꯤ ꯑꯇꯩꯗꯨꯅ ꯏꯁ, ꯐꯖꯗꯦꯍꯦ ꯋꯥꯏꯁꯤꯗꯤ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯃꯨꯛ ꯑꯁ, ꯐꯖꯗꯦꯍꯦ, ꯍꯪꯂꯝꯗ꯭ꯔꯕꯁꯨ ꯐꯗꯧꯅꯤ꯫ ꯑꯄꯪꯕ ꯅꯨꯄꯥ, ꯍꯧꯖꯤꯛ ꯅꯪ ꯍꯥꯠꯂꯕ ꯃꯇꯨꯡ
तंपाक असिसु उफुल ताना नैदोरिबनी हौजिकती चिंगी सरुक पुंबा अखोइने लौसिले हाइनसु इनिंग थौदा पाउ पिख्रबनीने लानमी अतै दुना नातै चाद्रदि हौजि तंपाक्तसु नोइगी लेबाकी नुपी अंगांग हातुना नैबा होरमनीदा नोइने नेब्रा अखोइने नेब्रा हमदि सोइद्रे लानमी सिंग अदुना नोइनेदि कमाइने नैदुनो अपंग मनुपा नोइगी निंगथौ अदुदि ममांगदगी अखोइगी नुपी अंगांग मयाम अमा लौहंदुना थेमदुना थमग्रबनीने नुपीदा नते अखोइना सना लुपा फाव पीदुना अखोइगी मी मयाम अमा नोइगी लेबाक्ता खुंदादुना नोइगी नसी नचल मयाम अमा लौहंदुना थमग्रबनीने लानमी मकोगदुना अपंग मोइना करीबु खंगदरिबनो लानसी अखोइना ngamduna नोइगी लेबागसी अखोइना लौसिलबा मतुंग नोइगी लेहौरिबा नुपी अंगांग सिंगसे अखोइना कयाम थीना ओट नैगे हाइबदु यौ अदुगा मतम मदुददि नोइगी निंगथौसु फमनाइबा सिंग अदुना कोनुंगदा लेरिबा सना लुपा मयाम अदु पुदुना मिरमदा लम लौदुना मतु मचा सिंगा नुंगाइना लोइना लेख्रगदबदे सेंगना हाइरबदा नोइगी लेबागसे तुंगी खनबा मसागी द खनबा हौजिक्की द खनबा नुंगाइबा पानबा सीबा कीबा मपी मपा ओइबा सिंग अदुना अखोइदा योंथोक्लमनबनीने नोइने नुंगाइना सगतलिबा मंगलान सिंग अदो मंग फाउनबा ngamdana नथ्वाइ सिंग अदो मांगलगनी खनबदा ओथोकनबा नुंगाइबदे लानमी मकोगदुना मुसी मिया मुसितेनी अदु ओरबदी नरयेदो हाना थांगसिना कक्थटलगे हे लानमी मकोगदुना थांग अदु पाइरगा तोंथांगी मरै कक्लगै मतागुम चोंसिलकपदुदा इखंग खंगहौदना चावरबा नुंजाव अमा खंगपाइ पाइसेलकलगा लानमी अदुगी मकोगदुदा थोमदुना फना सांगना चेलगा तारमी मदु उबदा लानमी सिंग अदुना इस कोरिनो असुक चावरबा नुंजाव सिबु पाइरक्तुना अखोइगी याम्बा लानमीबु थोमदुना पुख्रिबसिबो हाय अमुक्ति यंगनु हे इयाम्बदुबु हिंग्लिब्रा सिरिब्रा हाइबदो लानमी खरना लाउरई इयाम्बदि पुंतोइ दोइरे सिरि करि हाइबा पुंतोइ दोइरे हाइबा अस हदुदि हौजिकि नुंजाव अदु करमदगी मतौ करमना पाइरक्लिबनो येंगुने हाय 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 नुंजाव मुसु पाइरक्ले पाखौने हे नोइबो अस खोइ लानमी तरामु नुंजाव सि थोमदुर पुख्रेने इस करि मतौ नोसिने तोंथांगना अइगी इताउ लाख्रेदना हाय इकाइ खंगदबा उचिगी लानमीसा नथ्वाइ हिंगनबा नरैबाक नयुमदा चेलौरो नत्रबदि उचिगी लानमी नोइ अइगी तंपाकी इताउ नुंगसागी मखुत्ता नथ्वाइ लोइना मांख्रगनी तंपाकी नुंगसा हाइबा अदुगा अखोइबुना उची लानमी हाइबा अदुदि कराइनोने तंपाकी नुंगसादो अखोइ उची मयाम ओनसिनदुना चकथतकेने हाइबा तौबगै खंगखंगौदना अचौदो मखुत्ता चावरबा थांसांग अमा पाइरगा नुंसितकी मांग थादुना चेंसिलई अदुगा लानमी मयाम अदो चेनबा फावबा नंगहौदखै असौना ताना तानादुना लोइना हाटलमी लानमी मयाम अदो हाटपा लोइरगा तोंथांगी मसादा पुलिबसिंग अदो लोइना लौथोकपिरमी इताउ अइसे इताउगी मनाक्ता लाक्पदा खरा थेंख्रबा माले अइबु ngakpiyu ko itaw krigi dumna haibra itaw ai itawda krisu waraude thenglabsu thengna itawna laktuna yigna basingse tumna hatpa simu ngaiba leite itaw adudi itaw nang sayamna sokle sonse sole aduri itaw nang aigi yumda chatsi madu yaroi ni itaw aigi nushiraba khul aigi nushiraba miyambu matau karamna चिंगसिदा हुंचेकलमलगा अई चतकनी दा अचौ मपी इरा चेंदना अदबु इताव चिंगसिदा इतावगी नुशिरबा खुंजा अमत उदे अतै मफमदा लेबा चिंगी खुंजा कयासु अमत उदे ने दा अदुगा इताव अईगी थोइमिलुसु उखिद्रे इताव नंग कपरा कपकनुने नंगी थोइमिलुसु कृषु तौदे अदुगा अईगी चिंगी खुंजा कया अमसु हिंगलिने दा तुबिदा अईगी चिंगी नुपा अनंबदे
hantaki lan asida yeknabaga thungna phona lan thengnabada athwai thakre adudi taw atai hingoriba khunja singdi karai lei aduga itawgi pana karai lei gi taw la aigi tungde lakro Tongthangna achaubu chingi lokchau de leiriba surung adu tamna purami aduga chingi landa hingoriba nupi angang mayam adusu uhallame moising adu ubada achau mabukning nungsiduna harauduna kape achawna kappa adu ubada thoimilu do achawgi manakta sangsilaktuna mapi dei thokpiduna nungsina theme asumna namisimadi achaw moi mayamgi manakta leiduna yeknabagi lanmi singbu hatnanaba sem saduna ngaiduna leirami adubu nong ngalaba phawba yeknaba matala khidri aduna nong hek nganbaga tongthanga achawgana yeknabagi lanmi asiba mayam adubu atopa lok amada pulap langthaduna mai thadoklami aduga Maraibaki damakta thawai thakraba thongna phaba jingmi singaduna phajana phumjin birami aduga achausu nongnini tongthangi manakta leiramlaga tampakta mayumda amuk hannanaba sem sarami ida aishu lake huji tampaktisu irang thuklamgani haiba ai thaje aduna ai itawki mateng pangbala khragi da laganoi da Tampaki rang asidi kunungda leiriba ningthau amadi phamnaiba singsina sanaba irangni aduga iramda masigi ching asida thokliba irang asina yeknabaga soknaba lani karigumba itawda aigi tung induna laklabadi momeya mase kanana ngaksinagani kanana ganbigani adu susumme adu buita tampakta awaba tarabadi nataw aina tuminna yengduna leiroi nataw shoidana lakani taw Hoi taw adubu singasi itaw nangna lan asi loiriba phawbadi ngakadabani aduga aina tampakpu ngake karigumba itawgi mateng mathau tarabadi natawna itawda pau shoidana pirake koi taw Hoi taw adudi phare yumda hananaba tawkro lan asi hek loibaga itawgi yumda laktuna imagi makhutna thongba chakin sangdo chaba lakani haina imada khra tambi khro koi taw Hoi taw adudi taw ai chalage aigi thoimilu do khara sinabiu ko hoini aigi thabasu shinaramu ko aduga yeknambana landaraklabdi nataw tong thangbu koro koi taw nataw achaw leiri karimta da pakhat kanu yeknaba laklabasu nataw no yeknaba pumba hatlaga Chingmuk wangna paiduna itaw bu halake Tampaki napal simadi tokte dako aigi marup achaw su yauna Lingjal na manadriba nathau na leikriba adubu aigi itaw achaw de mayamdagi tokhai Maraibak nushi mapurup ki khale aduna sho aigi itaw oibani koi taw Tongthang achaw na chatkhiba adu yengtana lehobai adubu achawna tampak yobagadi nongnini asida yeknabagi ningthawna lanmi mayam puratkuna tampakta landa mijam kaya hatpa yummai thaba tawrami aduga ningthaw pukchepka konunggi luchingba kharagadi konunggi aronba surungda sana lupa amadi chana thaknaba mayam ama pusillaga lotuna leikherami aduga maraibak nungsijaba konunggi luchingba kharadi konunggi lanmi sing amadi lebaki miyam ka punsinaduna yeknaba lanmi singa akan mamung dalan thengnarami adubu ahanbadadi yeknabagi lanmi yaman khibana yeknaba ningthaugi makutta michang miyam ama siduna konungbu lausingadabagi kitang ngairami adubu achaw lakpadagi yeknabagi lanmi mayam adu achawgi makutta mathwai loina tharami khara amadi mathwai hinanaba maraibakta chenakhibasu yaurami aduna yeknabagi ningthawadasu lan ngamlani khanjaramba manglana do pungkai kaiduna achawgi tamthiraba kallaba mataw aduda kiduna lotlame aduga phattaba ningthaw aduna lotuna magi leibaktagi yamlaba lanmi mayam amasu kaubata natana leibak asigi apangba lanmi khara phaduna moida sanalupa mayam ama pibada natana masak mataw phajabi lesabisu pisinduna themlame aduga achawbusu phanaba natraga hatnabasu hairami migi moithemda themduna Maraibak nungsidraba yelhomi lanmi sing aduna
Achougi manakta langi mateng pangba saduna laklami. Aduga lan manungda yelhomi lanmi sing aduna tunglomdagi achougi managanda taana thinduna mamaida phi achouba ama langsinduna achoubu yamna wana pharami. Achou phakre tabada yelhomi sing adu mathwai waduna kappa. Aduga achoubu kanba jangsinkhiba mayam amadi lanmi singbuna yeknaba lanmi singi makutta mathwai mangba tawrami. Aduna achoubu yeknabagi ningthauna makhong makut punsinduna konung mamangda pang tingduna thamnami. Aduga achou phaba yelhomi sing adusu makhong makut punsinduna achougi mamangda thamnami. Aduga ningthau aduna Noigi leibaki mi singsimuk pangba lingjel manadaba mi shei malem asida leiramloi. Sana lupa khara mamangda langshinkhibada masak phajabi nupi khara pisinkhibada. Mama mapa machil manao phauba hatke haiba maraiba yonthoke haiba mi yamna lei. Thajadraga yeng noigi ningthau pukchep kaida lei. Mathwai hingnaba lotkhre. Ma lotpada noigi luchingba khara su yaukre. Adusu sana lupa mayam ama puraga. Aduga tu moi singa sesu noigi mini. Aina ahing ama sana khara nupi khara ga piduna themlubada. Thauna leiba akanba nang aigi khuta mai thire natra. Aidi nang sikidana iraibakta sengkhragebu tawramlabani neko. Aduda aina moigi mi singse mathauna lei maringjen khai. Adubu lingjendi manadabani ko aduna khanduna tu noigi michibong singse aina themduna pharaga akanba nupa nangbu phanbani ne. Adubu hojikti moigi mathau loirabanina hatkiba tabani. Lalmisha moi si pareng lengduna mga kakla hal. Sana lupa khara pambagi nupi chopagi masagi mayum mai thaba ngamba machil manao hatpa ngamba moibo aina kamani hingna thadokadoribaro hatu moi hek hatpa loibaga masigi akanba simuk ikut makna hatkari. Tawbutubu madi moigi miyam mamangda hatloi konungda pushlaga hatke. Lanmi amana Adudi karigino iningthaw. Ai apang moigi marakta chak amangba chagring khara yaujabagi walini. Chak ashengba shiba kidaba maraibak ma phurup yamna nuksijaba misu mayama ma yaurine. Moigi mamangda moigi mapangal oiriba misei hek halubadani. Khoi mahum kaibadawna kairaga shiri nani khangdaba makai chinsilakadoribani. Aduna moi ataisei hana halu. Fattaba ningthaugi yathang matung inna achoubu tungdagi ta thinduna phaba yelhomi sing adu yeknabagi lanmi sing adu mangak kaktuna loina hatlami. Aduga achoubu miyama mangda tamthina phuduna hatnanaba konungda hek pusinge tawbaga ikhang khanghodana sanglaba ta ama pairaktuna yeknaba ningthaugi mathabakta yungduna phaudoklami. Madu ubada yeknabagi lanmi sing adu makok mamai khangdana ngauchatnana senaringai. Tongthang makutta thauraba thangsang ama paiduna chensilaktuna yeknabagi lanmi sing adu tanaduna hatlami. Madu ubada yelhomigi mi mayam adusu konung tamna law khongduna chensilaklami. Aduga yeknabagi lanmi sing adu hatpada natana achougi pulliba sing adu lawthoklami. Aduga achousu yauna yeknaba sing adu yamna tamthina hatlami. Yeknaba tumna hatlaba matungda miyam changduna konung adugi manung mapan kachil kuya sinba thungna mai tharami. Mai tharakpa aduda konunggi aronba surungda lotuna leiriba ningthau pukchep amadi luchingba sing adu sana lupagu huncheklamlaga mathwai hingnanaba chenthораklami. Aduga moibu kanbinaba kanna laurami. Moina phara kanna laurabasu leibak miyam aduna khubak khuduna tinsituna mamit pena ningthau pukchep ka luchingba ataigada maina tumna chaktuna sibado yengtuna leinarami. Asumna lan loiduna lebaki phattaba phamnaiba kiya sikhraba matung achouba amadi tongthangna lebaki ningthau oiduna ching amada ching amadi tam ngaktuna leiminarami. Aduga mama leimasu tongthangbu magi ahanba macha nupani haiba asengba wari pumbaliduna tongthangbu chekna konbirami. Mamagi wari taduna mama masak khanglaba achoubuna manau nipa oiramba duna tongthang mapuni nungsiman kibana mama leimaga manau nipa achouga konduna kapminarami.
ꯑꯗꯨꯕꯨ ꯇꯣꯡꯊꯥꯡꯅ ꯂꯩꯕꯥꯛꯀꯤ ꯃꯌꯥꯝꯕ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯑꯆꯧꯗ ꯁꯤꯟꯅꯔꯝꯂꯒ ꯆꯤꯡꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯗꯤ ꯑꯆꯧꯅ ꯃꯌꯥꯝꯕ ꯇꯣꯡꯊꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯐꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯣꯡꯊꯥꯡ ꯃꯃꯥꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯂꯩꯃꯅ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯃꯥ ꯃꯆꯥ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫